ngasi phongkiba tongan tongan ba manipuri se phongsing amasum thokiba thawdo wa thoksing digi maroibi ipausing myamna thamjigi ahanbada rapid action force manipur gi tangkak naina lokthokpa hawgadori manipur tholiba wa thosina maram oiraga deploy tawduna thamliba rapid action force RAF ki personnel sing asi tangkak naina lokthokpa hawnana ba khanari haina central government ki awangmo thaki official amana phongdorakre hari the hindu the phongwa report asina makatana hai mob control tawna ba madi law and order ngak na bagi da akhandana train tawduna laiba rapid action force ki personnel sing asi manipur di anti insurgency ki theater da kyara khana mai unkiba maramna force asida khudong thiba thokpa yabi sang yamna wangle manipur thokliba wato ki mawong asidi mob control tawna ba laiba force asiga sanadre haujima ki oina manipur ki tampa ki district nipan amasum singi district anida rapid action force ki company tara deploy tawduna lairi Masih natana Central Armed Force ki ahen personal leasing contract taruk hen su deploy tawri wato asida hauji power miyoi samaga humdraga manga laikidre hain state lengak tagi phangbu officer oiba pauna haidi oirak liba piu masida Central Armed Police Force ki ahen personal leasing mariga sangwa su state government na haijarak padagi thakre buffer zone ni haiduna semduna thamliba mafam singa sida mathau tawriba Assam Rifles ki personal singsu mafam adudagi lauthoknaba maitegi tongan tongan melup singa masum MLA phawbana demand tawkiba laikhrabani hairi rapid action force na hawkiba July 3 ta pikhalakpa internet report amara di hinduna yengsinba matamna report aduda asunu hai July 3 da miyoi listing ahum romna Thobal district police army dagi khulai lawba lakbada force asina thingnaba hotnarubadagi rapid action force ki personal singda marvan nung yotek na singba polam sing nauri da habraga kapsilaki Masida sunatana petrol bomb phawba langsinduna miyam attack torki thawdo sida khongjang we masiki hainasu Indian army statement amada hairi numit adura rapid action force ki company ani mapam adura sanction ki loinana nungthil pung maridom tarakpa do waida mapam adura hanadagi leramba masing yamlaba maira pai bisna personnel sing adu IRB camp tamna satpada thing piki miyam adubu tankhaina ba tear gas sel kyamrum kap ke du miyam na onsinduna nung amadi nauri kyamrum kap silakibani thawdo thopam adudagi 7.62 ki nongmai maru case ama hand grenade ki labor ama phangki hairiba pulam sunga si miyam aduna sijnabagi oiramba yai haina report adura pali rapid action force na mathau tawriba mafam singa sidasu senior police officer sing leiti masina force asina mathau tawbru khudong thinai oibigi sang yam wangali rapid action force asi India da thokpa miyam gi ihwa madi agitation sing lakshin nabagi damakta kumja english singa magsama paranga maudra gani thoida linkat kibani Masidi kulai pai bising thengna ba thamba force amanati force asigi apunba personal masingi saru ahum thokpagi amatama tear gas rubber bullet amadi nongmaina singba kulai pai dibani asiguma force asina manipur da mathau tawhonduna adumak thamba haibisi aran tawba miyoi singna kulai lakhibagi sang yamna wangi haibana singba wapum kyasu report asida palli hairi amaromdana nupi sing fazilu numit tarani gi manungda lan loisinge haiba home minister gi wapam kanem tawi India ki Home Minister na Manipur ki nupi sing fazil numit tarani da lan loisin gi haidi wapam si maitai nupina haujuk thokliba lan hawkibra aikoi tangdu lai tapa pami kuki sing sa tharakli lan as India government amadi Manipur government loisin bina ba khona biyo haina all thanga people's organization ATPO sinduna pangtoki wakat mi pama mada saru yakhibi moirang khunau digi laima kobi nupi amana phongdokre Moirang khunau bazar seta phangki wakat mi pama dura laimana makhatana hai Suzampura masum kangpok pina sing mamaphamda leramba maitai sing amuhanna khunda laita hanana ba government sinbiyu thamari helaklaba phaw lanjeneraklaba miyamasi wana khangduna lairi loinana manipur gi saktam kaidana ba madi khulngal ba volunteers sing ba police na fazin khibegi thawng yaningde athuba matamda condition amata yaudana volunteers sing thadokadabani karigumba thadoktoba tarabadi all thanga people's organization na khongjan kya sangsilagani ngasigi wakat mi phamaduga mari leidana miyamna go back Assam Rifles Manipur gi narco terrorist sing marufawna lauthokho Manipur gi saktam kai bi yaro hab khulaw kya su lakhi amaramda Bisnupur district ki Sendra Singkok market seta sungasi ATPO na sinduna Manipur si hanagum tangdu lai tabalamdam amu ohen bi haina wakat mi pham satakre Thanga part 1 amasum thanga part 2 gi nupi miyamna phamgi bu wakat mi phamadu saru gya khibi nupi amana phongdora pagi matungina handak India gi Home Minister Amit Shah na Manipur gi nupi sing fazelo numit tarani da lan loisin gi haina phongdo ki bu wapum matu yamna lebu thibani Manipur khundari ba purup sing si magi magi khudong sa bi yengnu khundami na bane adu bu handak kuki sing apaba makal gi kulai pai dunu satharakli bu lan sida maitai kya hatkre Maitai nupi oibi sing ikai kumna mangan bikre asiguma kuki gi thawong sing asidagi Manipur gi maira pai bisingna maitai khunai bu
kananaba tholakpani amaromda maira paibi fazilu lan lusingi haiba union home minister gi wafam yaningde Manipur gi air lathokpa amadi Manipur gi integrity da kahaloi haiba khangdriba phawba maira paibi na khongjang haloi haina lukmai selup ki general secretary asem nirmala na phongdokre union home minister gi wafam adubu yaningdaba phongdokpo oina ngasi lukmai silumna sinduna Manipur press cup ta pangthopa pawgi mifam amada makna makata na hai Home Minister gi wapam madura Manipur thoklibu wathok asi maira paibina sangdu hanbu oina uhanba lebak thibani haike makasa tara poina pongna pham pausi dige to pau khrana aina wa nganglingai mayai salakpada microphone mutre Derek O'Brien Trinamool Congress ki lusingba Derek O'Brien ngasi mahakna Rajya Sabha da Parliament ki sai 100 suruk ki khana nainabagi wa nganglingai tangkhai yorokra khangaudra ma ki microphone mutre amasum house gi thokre haina phongdokre O'Brien Sangvidan Sabadagi achievements, experience, memories and learning ki sai humdraga mga surakpagi wa khana nainarapada maki maid adu mahakna wa ngang gi matam lusindringai mutki ngasi asi ariba parliament building asi kari tawrabage aina opposition dagi ngasi gi wa ngang ba ikon kon mane aigi party Trinamool Congress na wa ngang gi minute taraga nipan pikhi maduda engona minute tarapi na baiki minute tara adu ngang ba horakpada khanghaudana minute taruk surakpada might mutki amasum house adu yetoki haina makna house yetokraba matungna pawgi agency sidaki ai khoina democracy gi sei 100 mga surakpagi matana wangang ki aina aigi wangang badu loisinjage haiba yakide maramaduna aina gandhi gi stage suda thulaktuna wangang libani haina makna ki aina sariba aina leidiba aina parliament wangang liba aigi india bu piu haina makna ki TMC gi MPC na handaki parliament ki special session asigi agenda kadai no haiba hangki amasum government opposition masigi akupa marul khangandi haina maral siki amaromda Congress ki president Malik Arjun Kharge na ngasi government ta hunduna ngangladuna mingsing honglaga karisukana ba phangloi amasum matau karamna leba asigi ahanma prime minister Jawaharlal Nehru gi opposition party sing yahonduna punama konchin ba haiba wakhalona duna constitution gi maraset pa yumpham thon khibagi haibadu ningsingduna yengmana phagani haina phongdokre Rajya Sabha opposition ki leader LOPS na Prime Minister Narendra Modi ta parliament saruk yanabigi matam laudaba madi hingsa gi thodok thukliba Manipur satte haidun hunduna ngaki mangna hai chairman Jagadip Dinkar na su Manipur gi matang house ta khanana ba khongtang lokona ba horami masida problem si Prime Minister na wata da sinian su paus da phongdorakli makhasa tharak poina sanga express ta ge to pamaroi ba pau khranamu Maitai singbu kayam kuina refugee oina thambigadawri MLA Lokeshwar Manipur hauzik thoklibi irang asina maram oiduna mayu maikai mai thadokpikhraba lanjenaраktuna leiriba khunja kayagidam Manipur lengana Imphal East ki Sajiwa jail complex saduna thamliba prefabricated house ta leiba masagi sai marfu mangarom suraba ahlama laikidre Manipur lengana hauzik phawba lanjenarakpa singi apamba wafam singthaba oina pangthoktana leibigidama khundrakom kendra gi MLA Thoksom Lokeshona Manipur lenga pusaikre Sajiwada leiba prefabricated house ta laikidraba miwe dugi maming mayengma birson maiti kawi masagi sei marfu manga sure ikaudagini mayengma birson laikidabagi pau tabaga khundrakom kendra gi MLA Thoksok Lokeshona Sajiwa jail complex ta leiba prefabricated house ta laktun laikidrabagi aroiba mathomangam da sarugaki Birson Maitai Museum of Manipur Lengana House of Power Manipur Tokli Irang Siki Matang Sab Warriors and Puratuna Miamutang Dulai Taba Pibam the Hana Gumna Makoi Makoi Masagi Maram Dana Santi Uena Kunda Laitana Labor Yanaba Tabak Paitatababu PN the Bamas of Yaning the Pong Doctuna MLA location high Hawkiba me Humda Sanam Satpanarco theories Kuki Kulai Pibisuna Iko the Liba Maitai Singi Yumkai Punama Lut Patauduna Masu Maita Doctuna House of Power Maitai Sing Masagi Maram the Masi the refusing among the lady House of Manipur the lady BJP Lenga Sina Maitai Singbo Masagi Maram the Masida Kayam Queen refusingumna Tamiga the Ribana Atuba Matam the House of Toli Pirang Siki Warriors in Puratuna Manipur Santi Hanjana Valanga Hona Bio Hiragasu Nasi Power Tamadi Hen Iranga Siki Warriors Amapropangam Drip Lake Kidraba Birson Maiti Masada Han Anaba Matareti Masamu Panalebene Maki Tamoy the House of Toli Birang Sinamara Moiduna Masagi Pona Pam the Sangba Pangdana Matam Queen Lerakpa Duna Maki Punging Wokal the Noita Papuanduna Ma Asi Lake Kitapu Ogani Habi Sing Nabaka Lady Matam sang sa batak matam nai dan lerakpana ma si wakal nuaitaba duna laikidab oigani haine MLA location phongdoki mangna makhatan hai laikidabagi haksang si mapam sida adumak poloigani haina designated camp sida lairiba miyam nang pore dawre
लेखिद्रबी हक्चांग असि सगोल मांगदा ओइना पुरगा पोलोइसि हाइबदा मफम असिदा लैरिबा खुंजासिना याद्रे साजिवागी मफम असिदा अदुम पोलोइरगने हारि MLA लोकेशन मखाताना हाय चीफ मिनिस्टरना थाउना लैना होनादुना मैतै जाति कनना बहोनाबियो हौजिक लैरिबा फिबम असिदा असुमक लैरगदि मैतै जाति मुलगनि हौजिक लैरिबा इरांग असि लैंगाना कंट्रोल तौदुना वरोइसन नम अथुब मतमदा पुरक्त्रगदि मणिपुर सिविल वार अम थुलक्तुना अखोय मैतै जाति पुनमक पुना मुटमिनबा अमसु मांगमिनबगी फिबमदा लाकसु याय थाउना लैना मणिपुर की चीफ मिनिस्टर एन बेरेन सलीबा सेप्टेम्बर था सिगी मनुंगदा थाउना फन सोंग थुरक्तुना हौजिक थोकलिबि इरांग सिगी वरोइसन अम पुरप ngamnaba honnabiyo karigumba ngamdragadi mak masana manipur gi miyamda thauna phana hauzik laidiba phibam sigi matangna khanganbiyo hauzik manipur gi phibam asuk yamna luraba matamasna manipur gi ruling party gi MLA minister kunthra ga mari khaktamuk delhi da thariba karigino se minister n beren masamak su delhi de satun MLA minister kya ga punna union home minister amit shah amasung prime minister narendra modi ga unabiyo थाउना फना नरको टेररिस्ट कुकी सिंगबु थेंगनना बिगी शक्ति पीबियु हाइन सेंटर की लुसिंग बसिंगदा चीफ मिनिस्टर बेरेना तक्सिनबियु मतम अमगी श्री बिरेन की मरेबाक नुंसिबिगी थाउना ओटबियु मणिपुर की सेंट्रल पैरामिलिटरी फोर्स कुदिमक हलनबिख्रो स्टेट फोर्स सिंग शक्ति सिनबिदुना नरको टेररिस्ट कुकी सिंगबु मणिपुर की लैमाइदगी ताकथोकपा अमसुम तांतोकहनबियु हाइन MLA लोकेशन फोंदोकी सजवा जेल कॉम्प्लेक्स लैरिबा प्रीफेब्रिकेटेड हाउसिंग असिदा लैरिबा खुंजा सिंगी मरक्ता असियना अमसुम अतै देवकर्मा योरप मतमदा सिजनबा मंडप नत्रगना हॉल अमा अथुबुद साबियो हाइना माकि मैकेदिगी लेंगाक्ता हाइजकिबा दो हौजुक फाव थाबक ओइना पांगथोकपिदना लाक्रि मफम असिदा कम्युनिटी हॉल नत्रगना मंडप मचा अमा साबिरम लगदि माकि देवकर्मा न सिंगबा पांगथोकपदा हेना खुदोंग चारमगदबनि हाइनासु लोकेशन फोंदोखियारि मरक्थना अतेन मपाव खरा कंपार्टमेंटल एग्जाम हेथोकले था की तरागा मपनम सुम कुन पांगथोकने है थौरांग तोरंबा हाई स्कूल लिविंग सर्टिफिकेट एग्जामिनेशन की कंपार्टमेंटल अमसुम स्पेशल एग्जामिनेशन अदु मखा ताबा ऑर्डर अमा थोकत्रिबा फावि यै थोकले हैना बोर्ड ऑफ सेकेंडरी एजुकेशन मणिपुर की चेयरमैन अखाम जॉय कुमार थौप सिरोल मनसु हाइदे अमरमदना नुमित मंगानी इंटरनेट थिंगले मणिपुर स्टेट पुमबदा खुदक्तगी था की कुनगो हमदगी नुंथुल पुंग ओहम फाव नुमित मंगानी मोबाइल डाटा सर्विसेस इंटरनेट डाटा सर्विसेस अथिंग मतमख्रे हिरामसदा कमिश्नर होम टी रंजित सिंह नंगसी टेम्पररी सस्पेंशन ऑफ टेलीकॉम सर्विसेस पब्लिक इमरजेंसी ऑफ पब्लिक सेफ्टी रूल्स 2017 की रूल 2 की मखादा मरी लेनब ऑर्डर थोखरे है लोइनना कर्फ्यू कोमथोकपगी मतम इम्फाल ईस्ट इम्फाल वेस्ट डिस्ट्रिक्ट अयुक पुंग मंगादगी नुमिदांग पुंग मापन थौबाल डिस्ट्रिक्ट अयुक पुंग मंगा नुमिदांग पुंग मापन कक्सिंग डिस्ट्रिक्ट अयुक पुंग मंगादगी नुमिदांग पुंग तरुक बिष्णुपुर डिस्ट्रिक्ट अयुक पुंग मंगा नुमिदांग वैरम पुंग मंगा फौबा मकासा थरक फोइना नहरोल थौदांग पौक्सी तो पमरुबी इपाउसिंग म्यामना थमजगे सेंटर न मणिपुर की इरांग सीरियस ओइना लौद्रे BJP की MLA सिंह पार्टी की रिजाइन तौबन सुमलगने मियाम सैसी की मे अहुमदगी हौरक्लिबा कुकी अमदि मीतेनी की मरक्त थोकलिबा कांगलोक इरांग असिदा सेंटर द लेरिबा BJP न लुसिंगबा NDA की सरकार सिना सीरियस ओइना लौद्रे थोकलिबा कांगलोक इरांग असिदा स्टेट सरकारना मखोय गोयबा थबक सिंग पांगथोकनबा होटनाबदसु पांगदबा अमगी मतौगुमना तुमिना तासिलगा लैरि हाइना रिलीफ कैम्प संजफम लौरगा लैरिबा लंजेनरगलबा मियामना अखोगी पाउमीदा फोंदोरकली थोकलिबा कांगलुक इरांग असि सेंटरना लाक्सिननबा होनदबना नुमित खुदिंगी नोंमय अमदि बोमगी मकोल तरकलिबसि था मरी मखा हिंजलकली मितै सिंगे मथक लांदारकलिबा कुकी मिलिटेंट सिंगना पाइरिबा नोंमय सिंग असि अफबा मखलगी नोंमय गाक्तनि सेंटर अमदि स्टेट सरकार सु तौनरिबा कुकी मिलिटेंट सिंगना मखोइना तौनिंगबा थबक तोरकपा मतमदा सेंट्रल फोर्स अमदि स्टेट फोर्स ना थिंगमा ngamdre कुकी मिलिटेंट सिंगा लेंगा का सस्पेंशन ऑफ ऑपरेशन तौनखिबा मतमदा मतमदुदा पुथोखिबा कुकी मिलिटेंट सिंगी खुलाय दुगा हौजिक कुकी मिलिटेंट सिंगना पाइरिबा खुलाय सिंग असिगा चांगदमनरगा येंगबा ngamdriba सेंट्रल गवर्नमेंट ngaktaba ngamde हौजिक मणिपुर थोकलिब इरांग असि लॉ एंड ऑर्डर की प्रॉब्लम ने मसिना नेशनल सिक्योरिटी दे हेना अकायबा पिरकनबा मसा अमसु हेलि म्यांमार अमदि बांग्लादेश लोमदगी संगसिलगलिबा कुकी रिफ्यूजी सिंग याउना म्यांमार की मिलिटरी जुंता लेंगा की मथकता लाल हौरिबा पीपल्स डिफेंस फोर्स PDF सिंगा पुलगा मणिपुर सथरक लाने मसिदा सेंट्रल गवर्नमेंट थौसादबगा लोइना मियेंग संगलत्रबनिना लॉ एंड ऑर्डर हाइबसिदी स्टेट की सब्जेक्ट ने स्टेट गवर्नमेंट कुकी खुलाई पाइबसिंगा तौनबा सस्पेंशन ऑफ ऑपरेशन दगी विथड्रॉ तौखरे मसिगी मथकता कुकी खुलाई पाइबा कांगबुसिंग टेररिस्ट ऑर्गेनाइजेशन नि हाइना लाउथोखरे अदु ओइबा तारगदी स्टेट की लैजरीबा
MR, IRB amadi Manipur Police Commando sing thazilaga kuki khulai paibising mathakta operation sa thabi yare madumaksu state government na thaba oina pangthokpa ngamdre center na kari hairakadagi haiduna yaka yengduna leire kokta da kuki lalawbusingna mitei khulda sanglaklaga mitei misam ohum hatkibagi thawdokta Manipur Police Commando sing kuki khulai paibising mathakta operation sa thana bohona bada Assam Rifles na barricade thingzinduna lambi thingzinkibada kari suhaiba ngamdraba Manipur ngani Manipur na thamoi senglagadi state force in the tongan power ama pitholaga kuki militant singa thengnaba ngamangadabani madusunga sigi lenga asina tawba ngamdre bunker thugaigani haiduna Manipur na lawkiba phirep tambaki mafam sinda khulnga kiba mitei singi bunker oina thugaiduna leje Bishnupur district Susampur district amadi Kangbupi district ki paringda pongna sariba kuki khulai paibi singi bunker singbuna thugaiba leite aduna maram orega kuki khulai paibi singna ngahak leitana Mitagi kungang singda nungmay amadi bom leptana kapsilakli kuki singna nungmay kapsilaglaga su central force na kut hanbagi muhta tumina yenglaga pakthaduna leji lauk suba sasaba mitagi kunja sa kuki militants na kapsilakpada sokpa amadi sibigi masing aduki matik yamkre punama asina maram oraga ngasigi lenga asilaitre haina lawbu yare kari su tawba ngamjadraba Manipur miyamgi damakta pangal phudopa ngamdraba ngasigi lenga asi lairubagi wanthok kari lairi Istelenga na Manipur miyam gidamakta khanba amadi Manipur nungsibu oiragadi center da laidiba BJP na lusingba lainga asidagi Manipur gi BJP MLA khudimak resign tawri haina laukthokpa matam oire Istelenga ti yawriba BJP gi MLA singna mari lairagadi numit taraga mangani phawgi manungda center na Manipur gi erang asi lusinana bohotnadragadi mathangi numita MLA khudimak BJP gi resign tawragani haina khanganba matamda central government ki mana soidna tagani aduna BJP gi MLA khudimaki sab saba phirep ama miyamda lakhokpa sumle haina phongdorakli haina su pau sida makhatarakli aduga hausukuina di miyam pau su matanga selu sinjarage masu miyam puna no update ngaminasi